आकाशवाणी इम्फाल केट्रुमयुम चित्रभानु न पाउ पाजरी आहानबदा मरु ओइबा पाउ राज्यपाल अनुसुया विकेन हाइरी मणिपुरगी वाथोक असिगी वारसिन पुरकनबा मरी लेनबा पुमनमकना अमगा मतेंग पांगनबगी तंगाई फदबा लई हक्सल मंत्री डॉक्टर सापम रंजन हाइरी मणिपुरगी मुख्यमंत्री संदोकपगी वाफम लेते सोशल मीडिया दा लाना संदोकलिबा सिंग मियामना थाजबिगनु मेट्रोलॉजिकल सेंटर इम्फाल हाइरी मणिपुर जुलाई मरी फावदा अखा अरावगा लोइनना नोंग कना चुरबा याई प्रधानमंत्री ने हारी लेबा असके संविधान अमदि गणतंत्र की थौसिलबु मियामना थाजबदगी हौकिबा लोकसभा मिखल असि मालेमगी ख्वाइदगी चावा मिखल ओइखी अमसुंग लेबा असि अनोबा क्रिमिनल लॉ अहुम हयेंदगी चटनबा हौरगनी राज्यपाल अनुसुया विकेन हाइरी मणिपुर थोकलिबा वाथो असिगी वारुशिन पुरकनबा होनबदा मरी लेनबा पुमनमकना अमगा मतेंग पांगनबगी तंगाई फदबा लई इम्फाल वेस्ट की लंबोई खोंगनांखोंग लेबा मणिपुर ट्रेड एंड एक्सपो सेंटर रिलीफ कैम्प चथरकपा नुमित 15 समर चिल्ड्रन थिएटर वर्कशॉप लोशिंबगी थोरमदा वांगांगलदुना राज्यपाल हाई हौजिक थोकलिबा इरांग असिना राज्य असिगी मिपुम खुदिमकता चेथिंग पीरी मसिदा नुपी अमसुंग आंगांगसिंगना हेना अवाबा चेथिंग फंगली मखोइबु मिनुंगसिगा लोनना ngaksembiबगी तंगाई फदबा लई राज्यपाल मखातान हाई पांगथोकलिबा थिएटर वर्कशॉप असिना आंगांगसिंगी पुनिंग वखलदा खरद ओरबसु नुंगाई हनबा ngamhalli मणिपुरदा शांति अमदि तंगदु लेताबा फिबम पुरकनबा होनबदा लखोलिबा खोंगथांग पुनमकता स्टेक होल्डर्सना मतेंग पांगबिनबा राज्यपालना अपील तौरी राज्यपालना वर्कशॉप असिदा सरुक यारिबा रिलीफ कैम्पसिंगदा चंगजफम लोगना लेरिबा अंगांग चामा कुन अमदि मखोइगी ममा मपासिंगा उनदुना वारी शानखी वर्कशॉप असे नेशनल स्कूल ऑफ ड्रामा न्यू दिल्ली नेशनल स्कूल ऑफ ड्रामा ताइविंग त्रिपुरा Kenjonglang amasung Raja Sarkar gi Social Welfare Vibhag na punishin bani Lushin bigi thorum aduda Manipur University of Culture ge Vice Chancellor Professor P Gunindro Kenjonglang ge Director Thanlema amadi Social Welfare Vibhag ki Official Singh Sharuk yakhi Haksal Mantri Dr. Sapam Ranjan Hairi Manipur gi Mukhyamantri Sindokpagi wafam leite masigi matangda social media da lana sandorukliba sing asi miyamna thazabiganu Wafam masing asi Imphal West ki Urembam awang lekai di leba DYC Community Hall da pangthokiba khanene bagi thorum amada pawmi singna hangba wang amagi pakhumda mantri na phungtokibani thorum aduda wangang bada Dr. Ranjan Hai entrepreneur ama oiba natraga thabak ama tawriba miyoi singna mamalgi matongi mamal khangna chalaba matamda da thabak adu shoidina mai pakani lamdam ama chakot pa haibasi lamdam aduda leriba mipum khudimangna matam manghandana matangi mamal khangna thabak tawrabata da oithokani mangna hai lamdam asida leminari ba miyamna umang wamang kokthokpa toktuna mahusagi honglakli ba pibam asidagi kanana ba aikoi puna honaminda ba tangai fide mahangna hai yang post se confirm tawra keno to bi usugum karimta leite karimta hojek adugi karimta keno to leite masa masa gi ngarang honorable MLA ani jo masagi personal thabak ki satpane so yes ada yaragadi leaders me apga appointment ka lawni hai adubu atei nata bidang nahan khabar amada adu tawdore ada tawdore habdo this is all false Thorum adu Raja Sarkar ki Fishery Agriculture Horticulture Veterinary Handloom and Textiles Bivaki mi makhada anoba summit lona sanbani India Bloc Manipur gi convener Chitrabhanu Santan Hairi Manipur da hojik tholiba irang ase Manipur gi Congress ki MP anina sangsad ki manung amasung mapanda puthokuna ningthina khangan gani Imphal ki Congress babanda ngasi pangthokiba pawgi mifam amada Sri Santan Hai Manipur gi MP anina irang asigi matangda pukhal laktuna wangang na nabagi ahenba matam pibinaba haizabada Congress ki high commandsu matam pigani haibagi thazaba pirakpa leire mifam adu da saru yakiba CPI gi luchimba Laishram Sotin Kumar na hai chehi ama hileklaba Manipur gi irang asi hojik paliba Narendra Modi na luchingba sarkar asina atuba matamda rajniti gi warashin puraknaba honapam thoi irang asina maram oidina Miyam achob awaba mayoknari Griha Mantri Amisa na Sabapati Oduna handakta pangthokiba awang wathaki mifamda Manipur gi Mukhyamantri bu yahon kidaba adubu mahakna yaningdaba phongdokhi Sangsad ki mifamda pikiba Rashtrapati Draupadi Murmu gi Vashanda Manipur gi oiwa wafam amata pankidaba adubu CPI Manipur State Council na pendaba phongdorakli dol asigi cherol aman hai ngasi pangthokiba CPI gi local conference ta Manipur gi hojik oreba phibam amadi leba asigi rajniti gi matangda kupna khanakre
Mifam aduna Kendra Sarkarna Manipur gi wathok asibu lumna lawdabagi damakta nungaitaba phongdokhi. Amoromda Manipur People's Party MPP Nasu Sangsat ki mifamda Rashtrapati na pikhiba warolda Manipur gi matangda wafam amata pankidababu nungaitaba phongdorakli. Paugi marak thana atemba break ama. NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine Laying Bagi Khudong Chaba Vizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdok naba PET CT scan leiraba hospital ni CMHT PMJOY card paiba amasung government employee singisu laying bada khudong chaba Vizari Dr. Singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu Tabiriba Pawasi Akasvani Imphal Lagini Meteorological Center Imphal na hairi Manipur da lakadruba numit mangani asida akha raguluna na nongkana churaba yai Tamenglong Senapati Kangpokpi Ukrul Jiribam amasung Frezo zilagi mapam ayambada mathang thagi taruk phawba nongkana churaba yai Rise asigi ate zila sing da su lakliba numit mangani asida nong chugani hairi Kunban Thoirak Suba Arkesna Tomba Journalist Award Lisingani Kunmari Sangai Express ki Paumi Kharibam Yafabada Pikre Mana Asida Citation Amasung Sale Una Lupa Lising Kunmanga Yauri Arkesna Tomba Memorial Trust na Sinduna Chei Kudingi Lieutenant Pangtokpa Arkesna Tomba Memorial Journalist Award Amadi Kangla Lanpung Volume Taramanga Issue 1 Fongbagi Ngasi Konung Lambida Leibada Kumbire House ta Pangtokpa Thoram Amada Award Adu Kusina Kibani Ahanba Elangbam Saki Debi Ningsing Manangasi Elang Kangpokpi Ivudo Tangzalilak Pakhangba Community Hall da Pangtokre Thoram Adu da Handak da Pangtokiba Class 10 Amasun 12 Parikhada Mai Paglakraba Mahirushinda Manamatum Piki Imphal Vezilagi Motum Fibo Amasung Irong Kuno Anigi Lonabada Imphal Turel da Saba Yorki Tong Amangasi Ayu Tek Padagi Truck Ama Turel da Tasinkre Togdo Adu da Mu Home Aso Open Nanki Gari Aduki Driver Tiba Kangri Hairi Thobal Silagi Kangabo Part 1 Sorok Mamangdagi Tokchom Ibom Chakoba Mu Amangasi Ayu Imphal Vezilagi Long Judging Lesang Hidianda Hat Laga Hondok Lombagi Togdok Adubu Yaning da Bapondok to Nangasi Miamna Imphal More Lambi Tingbagi Kongjang Sang Sinkre Aikogi Tobal Palmi Shoban Bino and High Missy Asiki Matanga Miyangi Mipam Pangtok na JSC Ama Semkre JS na Taliba Dabi Sing Tabak the Ontotiba Pauba Asiba Hakchang Lok Hiro Heidi Mihat Pasing Pabinaba Miamna Tobal Jilagi DC Amasung SPG Kutangda Memorandum Amasu Mukhyamantri da Pisin Kre Misi Asigi Matangda Singzame Police Station na case Ama Lokot Pagaluna na Asiba Hakchang Adu Postmortem gi Dama Jenims ki Mokta Thamkre Hairi Loktak Pata Nga Marung Kokpa Matamda Amasung Electric Kuzukulai Sing Sinaduna Pat Asidegi Nga Paba Tingnabagi Matangda Community Outreach Program Amangasi Bisnupur Zilagi Tanga da Pangtokre Tinsen Kaising Daba Kunai Ama Ohenaba Pandamda Nairan Hospital Guwahati Laning Tau Sang Nintau Semba Committee Ningombam Amadi Langol View Hospital and Research Institute Private Limited na Punesinduna Imphal Vezilagi Ningombam Junior High School da ngasi lemna laying bagi kem ama pangtokre maduda school asigi mairusing yauna miyoi chahum rom lemna laying ke National Commission for Protection of Child Rights na Chandel Zilabu Best Performing District Award pirakre angang singbu mayai ka ba chinjak ti ngak thung na ba amadi Ain Yadaba Mongda Mayai ka ba chinjak sing lalon ba ting bada jila asina loriba thokdang bu sakhang duna award asi pirakpani Chandel Zila gi Deputy Commissioner Mayang Lambam Raskumar da mana adu kusinerakpani Mission Organic Value Chain Development for Northeast Region Phase 4 gi makhada Bisnupur Zila gi oina sanalaiba Organic Farmers Producer Company Limited ki longmi singda chaho amadi millet thanan bagi faudi maru amadi organic oiba har sing yen tokre tharam adu da longmi singbu karamna mai pakna organic oiba pothok chathok pothok tuna chinjak tami pal tangda lamdam ama ohena bagi matangda training program amasu pangthokhi kaino mara paibis nangasi kaino Thongkhada Hozi Rise Asi Thoglibi Irang Asi Atubada Warushin Amapuro Haina Wakat Mi Pampangkre Kaida United Development Association Kaida Gram Panchat Amadi Kaida Apunba Maira Paibina Punna Sindunangasi Kaida Awang Salam Amadi Kaida Wawgai Jerog Singda U Thakre Nasigi U Tabagi Thorum Masi Tasi Mangadi Chatarpa Thorongi Manungchana Pangtopani U Tabagi Thorum Aduda Range Forest Officer Kaksingi Staff Sing Kaida Wawgai Zilla Parisaki Member
S. Randhir Kaira Gram Panchayat ki Pradhan E. Santi Lemana Chingbamiyo Gyana Sarup Yakhi. Imphal is the labors Song Bung Sangit Inkat ki bagi Diamond Jubilee Thorong Mari Lena Nangasi Song Bung Community Hall the Sangit Nachom Thorong Pangtokre Maduda Narki Eba Jago Isina Chingba Singh Utki Akasvani Imphal di Pau Tabiri. Pradhanmantri Narendra Modi na hairi leba asigi sangbidan amadi ganatantra gi thausil asibu miyamna tasingna thazabadagi haukiba Lok Sabha mikhal asi malengi khwaid ki chawa mikhal oikhi mikhal aduda leba asigi miyoy koti humpu manga romna vote thadakiba asi malengi atei maphamda pangthokpa thengnadri masigi damakta Pradhanmantri na leba asigi miyambu thagatpa phongdorakli Akasvani ki thongda ngasi sandoki ba Pradhanmantri Narendra Modi ki chamatara mathu shubha man ke baat ki thoramda wangal ngaduna Pradhanmantri hai Paris Summer Olympics ta saru yagada ba Bharat ki contingent singna games asida chauna mai palakani haina leba asigi miyamna thazaba thamli mamangi Tokyo Olympics games ta Bharat ki sanarishing na utkiba performance aduna Bharat macha khudimaki puning khudum chankibani Tokyo Olympics hek loikibadegi hauna leba asigi sanarishing na Paris Olympic की दमकता सेम साबा होक्रबनी गेम्स असदा सरु यागदा बसानरु शिंबु प्रधानमंत्री ने याफा पाउचल पीरी मुझे विश्वास है कि आप सब भी ओलंपिक खेलों में भारतीय खिलाड़ियों का उत्साह बढ़ाने का इंतजार कर रहे होंगे मैं भारतीय दल को ओलंपिक खेलों की बहुत-बहुत शुभकामनाएं देता हूं हम सबके मन में टोक्यो ओलंपिक की यादें अब भी ताजा हैं टोक्यो में हमारे खिलाड़ियों के प्रदर्शन ने हर भारतीय का दिल जीत लिया था टोक्यो ओलंपिक के बाद से ही हमारे एथलीट्स पेरिस ओलंपिक की तैयारियों में जी जान से जुटे हुए थे सभी खिलाड़ियों को मिला दे तो इन सब ने करीब 900 इंटरनेशनल कंपटीशन में हिस्सा लिया है ये काफी बड़ी संख्या है साथियों पेरिस ओलंपिक में आपको कुछ चीजें पहली बार देखने को मिलेगी Handa pangthok ki batara suba malengi yoga numiki matangda paladuna Pradhanmantri ne hai yoga dibis pangthok pa khudingi ano anoba record kaya thamba ngamli mang hai yoga hai basi nomutangi oiba thong ohengumsi hakchang sajel oina numik khudingi sanabiu masina aikhoi gi punsida ahongba kya purak pa thengnagani lamdam asigi pothok local products sing malengi mapung kya da yobang hamalapada chokthok saba phungdol udna Pradhanmantri na Andhra Pradesh sa fangliba araku coffee gi matangda masigi thoidok hendok pa mahau adubusu singthakhi Criminal law ahum Bharatiya Naya Sanhita Lisingani Kulhumdo Bharatiya Nagrik Suraksha Sanhita Lisingani Kulhumdo amasung Bharatiya Sexa Avian Lisingani Kulhumdo hayengdigi chatnaba horagani hariba bill ahum asima mang chehi gi sangsa ki ningtam mifam da pass tokrabani anoba law sing asina Bharat ki nagrik sing da hen basakti pine naba achoba mateng oiragani masina miyam da achumba wayal phangamada chawna mateng panglagani criminal law sing asigi manung da yawriba maru eba khudong chaba sing adudi online gi khuthang da thogdok amagi matang da report toba yahanba police station amada hekta da FIR toba yahanba nupi amasung angang da chathaba crime sing tha ani gi manung da loshimena chingba yawri lo ahum asi chanaba hobagi thoram Manipur da su hayang pangthokani mapung eba thoram Rajya Sarkar na sindena Imphal gi palace compound leba Manipur State Film Development Society gi auditorium da pangthokani Ya school Kendra Kankun Ahan Bakaching Tabam Kunja Bihari Sarma Memorial League Kam Knock Out Kendra Vice Kang Tournament ki winner Oikre Singzamai Kankuna Sinduna Chatarapa Tournament asking as a Sanaki final master Ya school Kendra Kankuna Oinam Kendra Kankut Pu Panchal Kun Tratreta Mighty Papid no winner Oikibani Tournament asigi best player na Oinam Kendra Kankuki A Open na Oire District Football Association Kaksina Sinduna DSA Kakinda Chatariba Kunmathu Suba KSS Lehau Debi Memorial Super Division Football League Kinga Saniki ba match amada KNSWC Kairakna SAO Kakchingbu Pansal Ani Amada Toykre Ground Sida Sanaba Kun Suba KK Memorial First Division Football League Kinga Saniki ba Master JA Kakchingna Aksa Kakching Kunobu Pansal Marishno da Mighty ba Pikre Hoji Arwe ba da Marwe ba Pau Amuk Hana Rajapal Anisha Weekend Hairi Manipuri Wathok asigi warishin puruknaba mari lenaba pumnamagna amaga mateng pangnabagi tangai fadaba lei Haksal Mantri Dr. Sapam Ranjan Hairi Manipur gi Mukhyamantri sindokpagi wafam leite social media da lana sandoklibas sing miyamna thazabiganu Meteorological Center Imphal na Hairi Manipur da July 3 phawbada akha aragolona na nongkana churaba yai Pradhanmantri na Hairi leba asigi sangbidan amadi nagriki Ganatantra gi thausilbu miyamna thazabadagi haukiba Lok Sabha mikhal asi malengi khwaidigi chawba mikhal oiki amasung leba asigi anoba criminal law ahum hayengdagi chatnaba horagani pawrizari